COVID-19 की मियोई मरी अमसु नौना टेस्ट तौबदा पॉजिटिव ओइरे नाकल अमरोमदा COVID-19 पॉजिटिव ओइखिबा मियोई अनि लाइंग चेथरबा मतुंग टेस्ट तौबदा नेगेटिव ओइरे नेगेटिव ओइरबा मियोई अनिमक ngasi रिम्स तगे डिस्चार्ज तौख्रे आइन काइना नारोल द थौबाल तुरेल दगी लैंगोई कोटनबा होटनरबा मियोई मंगा अमदी टाटा ट्रक अनि फागत पंगमख्रे ngarang Imphal East SP gi mireng makhada Andhra Police Station gi team amana fagat pangamkhibane mokhoi dagi fagalaba Tata truck ani adudi registration number MN014993 amadi MN05C 2896 ne fagalaba miyoi sing duty magistrate ta puthoklaba matung PR bond da thadokre Kaksing district ki tongan mafam tarada hangliba quarantine center singdang ase Manipur Pradesh Congress Committee MPCC gi member Naurem Covid na Kakching Block Congress Committee ki thongmi singa loinana koina chatuna chana thaknaba polam sing tengbang pikre Malim gi oina COVID-19 positive oiba mising lakh humpu lising humpum doiga chatret ka kunmanga sukre laina asina maram oidun laikhidaba mising na lakh ahum lising humpu mapan ga chani ga nimpu mari sukre India gi oina hauzik fawda positive oiba mioi lakh ama lising marfuni thoi ga chama ga nimpu hum doi sukre amadi laikan abang amdana COVID-19 na maram oiduna laikhidaba na mioi lising manga ga chama ga marfu manga sukre